lakadeba 2026 ta tamgodoreba larik number amadi exam gi answer script oigadoba paper oiba court ki order laina board na che loction bidaba haibase akhoi da su yamna nuai taba amasu phawe Quality labor che matang chana chingduna academic session 2026 ke mahiroi singna tamgadaba lairik matam chana Bosem'na putho'u haina mahiroi lup kayana lauringai cheraga sida tender da fawbagi mathakta court ki yathangi matung inna mapaldagi chinglakhiba che sing Bosem'gi official singna loksilu haiba yadabagi wathok ama mukla kadori Hiramasiga mari lainana ibuthau margin print and advertising gi proprietor El Japana Bosem'na chahi khudingi puthokpa mahiroi singi lairik namnabagi che amadi SSLC exam 2026 ki answer paper gi che chingbagi order asi mahaki company sina fawkhibani adubu tender da fawduna company amana court case tawrakpana che chingba ngamdana laklaba matungda Manipur High Court na thasigi nipanda mahiroi singi interest ta takiva order amagi matung inna mahaki company sina che chingki Chinglakliba che sing asi Bosem amadi company gi watermark su yaubagi mathakta NCERT gi guidelines su subani che asi Dimapur lambida lakpada lambi yaraktabadagi jiri lambida amu koiraga yamna wana mahiroi singi interest ngarang numidang ahanbu oina gari ani imphal yorki lemoriba manga su lambida leire hairi ahanba yorokliba gari ani sigi manungda amadi Bosem'gi office da thaba changlubada Bosem'gi official singna ayaba pide haiduna Bosem'gi office asibu ngaktuna leiramba police singna tahalaktre hairi asumna mahiroi amadi laibak miyanggi interest ta purakhiba che sigi matangda Bosem'gi secretary ga unaduna court ki yathang oirabasu Bosem'gi anoba chairman na che lauksinbagi ayaba piraktabana che laubangamloi hairakle hairi Maramasina Bosem'gi official singi asigumba daita yaugdaba thawong asina Manipur gi governor lainga ki mari leinaba sing amadi mahiroi lup sing nasu mityeng changbiu loinana mahaki maikaidagi su court ki order in daba siga mari leinana court ta makhata nasu wakatlagani hairi aini pujaraiba che NCERT na amadi NIT na punamak loinaba fulfill tawba habidi board of secondary education thaba watermark amadi aigi company ge logo ga yaraga ngasi gari ani yore hayengdi amu Dimapur dagi lakko gari che ahum yorani aduga hangchitna musomo gari ani roni pulamna gari tareta yorokadabani pujaraiba che lakadeba 2026 ta tamgodoreba larik number amadi exam gi answer script oigadoba paper oiba court ki order laina board na che loction bidaba habase akhoi da su yamna nuai taba amasu phawe aduna aishu amukanna court amuka chacharani